ꯑꯍꯥꯟꯕꯃꯛꯇꯗ ꯌꯦꯡꯕꯤꯔꯤꯕ ꯑꯃꯁꯨꯡ ꯇꯥꯕꯤꯔꯤꯕ ꯅꯨꯡꯁꯤꯖꯔꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜ ꯄꯥꯕꯨꯡꯁꯤꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯗꯌꯥꯅꯟꯗ ꯂꯥꯏꯁ꯭ꯔꯝꯅ ꯊꯃꯣꯏꯗꯒꯤ ꯅꯨꯡꯁꯤꯕ ꯑꯃꯁꯨꯡ ꯏꯀꯥꯏ ꯈꯨꯝꯅ ꯎꯠꯆꯔꯤ ꯌꯦꯡꯕꯤꯔꯤꯕ ꯑꯃꯁꯨꯡ ꯇꯥꯕꯤꯔꯤꯕ ꯑꯗꯣꯝ ꯃꯇꯝ ꯆꯨꯞꯄꯗ ꯀꯟꯕꯤꯕ ꯃꯄꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯐꯠꯇꯕꯗꯒꯤ ꯀꯟꯕꯤꯕ ꯑꯣꯏꯁꯅꯨ ꯑꯥꯃꯦꯟ ꯃꯌꯥꯝ ꯉꯁꯤ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧꯈꯣꯡ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯣꯖꯥ ꯑꯃꯅ ꯃꯌꯥꯝ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯕꯤꯔꯛꯏ ꯄ꯭ꯔꯦꯌꯔ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯣꯖꯥ ꯑꯁꯤ ꯃꯌꯥꯝ ꯃꯥꯒꯤ ꯃꯁꯥꯗ ꯃꯌꯥꯝ ꯄꯦꯔꯥꯂꯥꯏꯁ ꯇꯧꯗꯨꯅ ꯃꯈꯨꯠ ꯑꯃꯁꯨꯡ ꯃꯈꯣꯡꯗ ꯄꯦꯔꯥꯂꯥꯏꯁ ꯇꯧꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯝꯕꯅꯤ ꯑꯃꯁꯨꯡ ꯑꯩꯉꯣꯟꯗ ꯄ꯭ꯔꯦꯌꯔ ꯇꯧꯕꯤꯌꯨ ꯍꯥꯏꯖꯕ ꯃꯇꯝꯗ ꯃꯌꯥꯝ ꯑꯩꯅꯁꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯌꯥꯊꯪ ꯄꯤꯈ꯭ꯔꯕ ꯌꯥꯊꯪ ꯑꯗꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯔꯛꯀꯤ ꯄꯟꯗꯨꯞ 13ꯀꯤ ꯄꯗ 15, 16, 17 ꯑꯃꯁꯨꯡ 19ꯗ ꯏꯕ ꯃꯗꯨꯗꯤ ꯇꯥꯏꯕꯪꯄꯥꯟ ꯄꯨꯝꯅꯃꯛꯇ ꯆꯠꯇꯨꯅ ꯇꯥꯏꯕꯪ ꯃꯤ ꯄꯨꯝꯅꯃꯛꯇ ꯑꯐꯕ ꯄꯥꯎ ꯁꯟꯗꯨ ꯊꯥꯖꯔꯕ ꯑꯃꯁꯨꯡ ꯕꯥꯞꯇꯥꯏꯖ ꯂꯧꯔꯕ ꯃꯍꯥꯛꯄꯨ ꯀꯟꯕꯤꯒꯅꯤ ꯊꯥꯖꯗꯕ ꯑꯗꯨꯕꯨ ꯑꯔꯥꯟꯕ ꯇꯥꯍꯟꯒꯅꯤ ꯈꯨꯗꯝꯁꯤꯡ ꯑꯁꯤ ꯊꯥꯖꯕ ꯃꯤꯁꯤꯡꯒ ꯂꯣꯏꯅꯒꯅꯤ ꯃꯈꯣꯏꯅ ꯑꯩꯒꯤ ꯃꯤꯡꯗ ꯚꯨꯠꯁꯤꯡ ꯇꯥꯟꯊꯣꯛꯀꯅꯤ ꯃꯈꯣꯏꯅ ꯑꯅꯧꯕ ꯂꯣꯟꯁꯤꯡ ꯉꯥꯡꯒꯅꯤ ꯃꯈꯣꯏꯅ ꯂꯤꯟꯁꯤꯡ ꯄꯥꯏꯈꯠꯀꯅꯤ ꯃꯈꯣꯏꯅ ꯍꯨ ꯊꯛꯂꯕꯁꯨ ꯃꯗꯨꯅ ꯃꯈꯣꯏꯕꯨ ꯀꯔꯤꯁꯨ ꯑꯃꯥꯡꯕ ꯊꯣꯛꯍꯜꯂꯣꯏ ꯃꯈꯣꯏꯅ ꯑꯅꯥꯕꯁꯤꯡꯒꯤ ꯃꯊꯛꯇ ꯈꯨꯠ ꯊꯝꯕꯗ ꯐꯒꯅꯤ ꯍꯥꯏꯔꯤꯕ ꯏꯄꯥꯒꯤ ꯋꯥꯍꯩ ꯑꯗꯣ ꯊꯃꯣꯏꯗ ꯊꯝꯖꯔꯒ ꯃꯌꯥꯝ ꯑꯩꯅꯁꯨ ꯍꯥꯏꯔꯤꯕ ꯑꯣꯖꯥ ꯑꯗꯨꯒꯤꯗꯃꯛꯇ ꯄ꯭ꯔꯦꯌꯔ ꯇꯧꯖꯈꯤꯕꯅꯤ ꯏꯁꯣꯔꯗ ꯍꯥꯏꯖꯈꯤꯕꯅꯤ ꯃꯌꯥꯝ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯗꯣ ꯐꯣꯟꯗ ꯁꯥꯟꯅꯖꯕꯗꯣ ꯃꯌꯥꯝꯗꯁꯨ ꯇꯥꯍꯟꯖꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯐꯥꯎꯖꯔꯛꯏ ꯀꯅꯥꯒꯨꯝꯕ ꯌꯦꯡꯕꯤꯔꯤꯕ ꯑꯃꯁꯨꯡ ꯇꯥꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜ ꯄꯥꯕꯨꯡ ꯑꯣꯖꯥꯁꯤꯡꯒꯤ ꯃꯔꯛꯇ ꯀꯔꯤꯒꯨꯝꯕ ꯄꯦꯔꯥꯂꯥꯏꯁ ꯇꯧꯗꯨꯅ ꯅꯥꯗꯨꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯄ꯭ꯔꯦꯌꯔ ꯇꯧꯖꯈꯤꯕꯗꯣ ꯑꯗꯣꯝꯒꯤꯗꯃꯛꯇꯁꯨꯅꯤ ꯍꯥꯏꯕꯁꯦ ꯑꯗꯣꯝ ꯂꯧꯁꯤꯟꯕꯤꯌꯨ ꯏꯁꯣꯔꯅ ꯑꯗꯣꯝꯕꯨꯁꯨ ꯐꯍꯟꯒꯅꯤ ꯑꯗꯣꯝꯕꯨꯁꯨ ꯂꯣꯏꯅꯕꯤꯒꯅꯤ ꯃꯌꯥꯝ ꯀꯟꯕꯤꯒꯅꯤ ꯃꯔꯝꯗꯤ ꯀꯟꯕꯤꯕꯒꯤ ꯃꯄꯨꯁꯦ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅꯤ मादी मिसक मिमाई यंगदे मैम अना ईश्वर हाईजरीबसी मैम याम तिंगना अइदी करिसु खंगजब नचदे मैम करिसु खंगब करिसु हैब नते अदुबु इपा ईश्वरना खंदोकपीबगी मरमना इपागी थौगलसे अइना तौजबगी मरमना इपाना तौहनबीबगी मरमना इपागी मिंगदा हाईजबद फरकपनी मैम मसे थाजबद लैख्रे डॉक्टर दगी अखोइना अनाब फनबा चटप मतमदा डॉक्टर ग पुंग अनि वारी सानरगसु हैदाक लौरक्त्रगदी फरोय अदुगुमना ईश्वरदा थाजबा हाइबसिना थाजब आई फरनी अमसुंग बाइबलना जीसुगी हक्चांगदा ताब ताकफमना नेखोय नाब फहनबिरे हाइख्रबा इपागी वाही लैख्रबनी जीसुना सीख्रे अदोमना नागी नागदबा सीगदबा पापकी दमकता हिंगतख्रे थाजरबा अदोम लोंबा नाइदबा सर्गद पुबिरनी धर्म चेनबो ओहनबिरे मरम ईश्वरना सीबनी अमसुंग हिंगतपनी थागतचरी आइना सानजबा वारी अदो फोन कॉलिंग रेकॉर्डिंग अदो मयाम ताबियु अमसुंग ईश्वरदगी ब्लेसिंग फंगबियु थाजरबसिंग शेयर तौबिरमो कमेंट तौबियु अमसुंग हेन हेन ईश्वरबु थागतबिनसी मैम ताबियु मतिक लेबा इपागी वहाय असे प्रभु जीसुना अदोमबु लोइनबिबा ओइरसनु आमेन ओजादा प्यार अमता तौबियोना पठाना अमता तौबियोना अजु जे पैरालाइज तौ लेये ओजागी यूट्यूब येंगजबदगी को अनाबसे अदुम कन तौजे अदो अई ओजादम तौ कन तौजगे अइना कुई अब निंग खंजबदी होय होय अदो पाउसे सुम फाउना मंगमद्रबा ओजा होय नंबर दो ओजा सुमाना नबाइनो ओजागी करो वापाउ येंगजब ताजबदगी अजा अइना नंबर से अंगांग गई लौथोलगा ओजा थी तौजरइने ओजा होय 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 तम थागचे ओजाबु दो ओजाना पैरालाइज तौई हैबसे ओजा चांगी कर्म मफमदनो ओजा ओई थंग बसाइसे ओई थंग बसाइ खुदसु खोंगसु अनिमकलो खोंगसु खुद अदो करोना खुद चिना कुछ हेन तौबोजा खोंगजिना खगर चटपे याइए अदगु वांगांग बजा लयेंग फाजनबा अदगी कोक सिजो ओजा कोयला से जैगी बनेवा खिदन तौबजा अदो कोयला सिगे अदुदग ना अदुग जसमगी बेरा कंगदे कोक सिया नुंगाय तबोजा यामना अदुगा कनो खोंग कुसुक चटपे याद्रे अमता ओजाना असुमाइना तौरपसे क्याम कुइरे 21 ने ओजा ओहो 21 दगी औ 21 एप्रिल चही मरी मुख फारे को ओजा औ मरी तो मुख अदुमा डॉक्टर द कदी यंगनब्रा ओजा ओ येंग ओजा डॉक्टर नदी करी हाय डॉक्टर नदी ए पारी पारी तमने फारगनी हाय ओजा हिदाक चारिबो हिदाक सु हुजिति चादरे
हिदाक चादीसे करिगिनो ओजा ꯗꯥꯛꯇꯔꯅꯗꯤ ꯆꯥꯎꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯀꯣꯛꯁꯤ ꯆꯤꯛꯂꯛꯀꯗ ꯒꯨꯂꯤ ꯆꯥꯋꯣ ꯆꯤꯛꯇꯗꯤ ꯆꯥꯔꯨꯅꯨ ꯍꯥꯏꯕ ꯀꯣꯛꯁꯦ ꯑꯗꯨꯒ ꯐꯅ ꯇꯞ ꯇꯞꯅ ꯑꯗꯨꯝ ꯐꯔꯛꯀꯅꯤꯌꯦ ꯍꯥꯏꯔꯤꯗ ꯍꯣꯏ 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 ꯑꯗꯣ ꯑꯣꯖꯥꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯁꯦ ꯃꯃꯤꯡ ꯇꯥꯔꯦꯀꯣ ꯇꯥꯖꯔꯦ ꯑꯣꯖꯥ ꯑꯩꯁꯦ ꯍꯧꯖꯤꯛꯁꯦ ꯀꯩꯅꯣꯁꯨ ꯇꯨꯡꯏꯟꯕꯅꯦꯕ ꯑꯩꯁꯨ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯅꯤꯡꯊꯣꯡꯗ ꯆꯔꯆ ꯃꯆꯥ ꯑꯃ ꯂꯩꯕꯀꯣ ꯑꯩꯈꯣꯏ ꯈꯨꯟꯗ ꯑꯗꯨꯗ ꯑꯩꯁꯨ ꯀꯩꯅꯣ ꯇꯧꯖꯔꯦ ꯑꯣꯖꯥ ꯌꯥꯝ ꯐꯩ ꯌꯥꯝ ꯐꯩ ꯑꯣꯖꯥ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯂꯩꯀꯣ ꯂꯩ ꯑꯣꯖꯥ ꯑꯣꯖꯥꯒꯤ ꯑꯉꯥꯡ ꯀꯌꯥꯅꯣ ꯑꯉꯥꯡꯗꯤ 3 ꯑꯣꯖꯥ ꯑꯗꯨꯒ 4 ꯑꯣꯏꯕꯁꯦ ꯑꯣꯖꯥ ꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯁꯨ 21ꯗ 21 21ꯗ ꯂꯩꯈꯤꯗꯕꯀꯣ ꯑꯣꯖꯥ ꯑꯧ ꯍꯧꯖꯤꯛ ꯑꯣꯖꯥꯒꯤ ꯑꯉꯥꯡ 3ꯁꯦ ꯅꯨꯄꯥ ꯀꯌꯥꯅꯣ ꯅꯨꯄꯤ ꯀꯌꯥꯅꯣ ꯅꯨꯄꯥꯗꯤ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯑꯣꯖꯥ ꯂꯩꯈꯤꯗꯕꯗꯣ ꯅꯨꯄꯥꯅꯦ ꯅꯨꯄꯤ ꯉꯥꯛꯇ 3 ꯂꯩꯔꯤ ꯑꯣꯖꯥꯒꯤ ꯅꯨꯄꯤꯁꯤꯡꯗꯨꯗꯤ ꯆꯍꯤ ꯀꯌꯥꯃꯨꯛ ꯁꯨꯔꯦ ꯑꯣꯖꯥ ꯆꯍꯤꯁꯦ ꯑꯍꯟꯗꯨꯗꯤ 19 22 ꯁꯨꯃꯥꯏꯅ ꯁꯨꯔꯦ ꯑꯣꯖꯥ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯑꯣꯖꯥꯅ ꯁꯨꯃꯥꯏꯅ ꯇꯧꯅ ꯄꯦꯔꯥꯂꯥꯏꯁ ꯇꯧꯅ ꯂꯩꯔꯕꯅꯤꯅ ꯑꯗꯨꯝ ꯑꯣꯖꯥꯒꯤ ꯌꯨꯝꯒꯤ ꯈꯣꯔꯆꯥ ꯀꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤ ꯑꯗꯨꯗꯣ ꯑꯣꯖꯥ ꯑꯩꯒꯤ ꯂꯣꯏꯅꯕꯤꯁꯦ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯗꯨꯝ ꯃꯥꯅ ꯊꯕꯛ ꯏꯪꯈꯥꯡꯁꯦ ꯃꯥꯅ ꯆꯠꯇꯅ ꯈꯔ ꯁꯨꯔꯒ ꯑꯗꯨꯝ ꯑꯉꯥꯡ ꯅꯨꯄꯤ ꯑꯃꯁꯦ ꯃꯥꯅ ꯍꯣꯠꯅꯩꯌꯦ ꯑꯣꯖꯥ ꯑꯗꯣ ꯍꯣꯏ 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 ꯑꯣꯖꯥ ꯑꯗꯣ ꯑꯣꯖꯥꯒꯤ ꯅꯨꯄꯤꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯕ꯭ꯔꯥ ꯑꯧ ꯃꯥꯁꯨ ꯊꯥꯖꯩ ꯑꯣꯖꯥ ꯀꯩꯅꯣ ꯑꯩꯒꯤ ꯅꯨꯄꯤꯒ ꯑꯩꯒ ꯄꯨꯂꯞ ꯕꯞꯇꯥꯏꯁ ꯇꯧꯋꯦ ꯑꯣꯖꯥ ꯄ꯭ꯔꯦꯖ ꯗ ꯂꯣꯔꯗ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯒꯤ ꯅꯨꯄꯤꯗꯤ ꯂꯩꯕ꯭ꯔꯥ ꯃꯅꯥꯛꯇ ꯂꯩ ꯑꯣꯖꯥ ꯑꯝꯇ ꯄꯤꯕꯤꯌꯨ ꯃꯉꯣꯟꯗꯁꯨ ꯋꯥꯔꯤ ꯑꯝꯇ ꯃꯦꯟꯇꯣ ꯅꯪ ꯑꯝꯇ ꯄꯥꯏꯔꯣ ꯐꯣꯟ ꯑꯣꯖꯥ ꯀꯩꯅꯣ ꯑꯩ ꯅꯨꯄꯤ ꯄꯥꯏꯍꯜꯂꯛꯀꯦꯀꯣ ꯑꯣꯖꯥ ꯄꯥꯏꯍꯟꯕꯤꯌꯨ ꯑꯣꯖꯥ ꯍꯣꯏ ꯍꯣꯏ ꯏꯆꯦ ꯍꯥꯏꯒꯗꯕ꯭ꯔꯥ ꯀꯔꯤ ꯍꯥꯏꯒꯗꯧꯕꯅꯣ ꯏꯆꯦ ꯍꯥꯏꯅ ꯑꯗꯨꯝ ꯀꯧꯖꯔꯒꯦꯀꯣ ꯑꯗꯣ ꯏꯆꯦꯒꯤ ꯋꯥꯔꯤꯁꯤ ꯇꯥꯕꯗ ꯏꯆꯦꯒꯤ ꯅꯨꯄꯥꯒꯤ ꯋꯥꯔꯤ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯣ ꯏꯆꯦꯅ ꯊꯕꯛꯁꯦ ꯁꯨꯏ ꯍꯥꯏꯕꯁꯦ ꯀꯔꯤ ꯊꯕꯛ ꯁꯨꯔꯤꯅꯣ ꯏꯆꯦ ꯑꯩꯈꯣꯏꯒꯤ ꯏꯆꯦꯒꯤ ꯃꯇꯝꯒꯤ ꯑꯗꯨꯝ ꯂꯧꯁꯤꯡ ꯃꯇꯝ ꯂꯥꯛꯄ ꯑꯗꯒꯤ ꯍꯤꯡꯒꯣꯜ ꯀꯣꯏꯕ ꯃꯤꯒꯤꯗ ꯑꯗꯨꯝ ꯑꯐꯪꯕ ꯅꯣꯡꯃꯒꯤ ꯑꯗꯨꯝ ꯁꯨꯔꯦ ꯑꯩꯒꯤ ꯅꯨꯄꯥꯁꯤꯁꯨ ꯑꯗꯨꯝ ꯂꯥꯏꯌꯦꯡꯅꯕ ꯏꯆꯥꯁꯤꯡꯁꯨ ꯁ꯭ꯀꯨꯜ ꯀꯥꯕ ꯆꯥꯕ ꯊꯛꯄ ꯂꯣꯏꯅ ꯑꯩꯅ ꯑꯗꯨꯝ ꯄꯨꯔꯦ ꯂꯣꯏꯅ ꯑꯗꯨꯗꯤ ꯏꯆꯦꯒꯤ ꯑꯉꯥꯡꯁꯤꯡꯗꯤ ꯂꯥꯏꯔꯤꯛ ꯇꯝꯃꯤꯀꯣ ꯑꯥꯎ ꯇꯝꯃꯤꯌꯦ ꯂꯥꯏꯔꯤꯛ ꯇꯝꯃꯤꯁꯦ ꯀꯔꯝꯕ ꯀ꯭ꯂꯥꯁꯇꯅꯣ ꯑꯍꯟꯗꯨꯗꯤ ꯕꯤ ꯂꯣꯏꯔꯦ ꯃꯈꯥ ꯆꯠꯊꯕ ꯉꯝꯗꯔꯦ ꯑꯗꯣ ꯏꯆꯥꯏꯃꯗꯨꯅ 12 ꯊꯥꯏꯌꯦ ꯍꯟꯗꯛ 12 ꯊꯥꯕ ꯑꯧ ꯊꯥꯕ ꯄꯔꯤꯈꯥ ꯍꯩꯗꯣꯛꯑꯦ ꯑꯇꯣꯝꯕꯤꯗꯨꯗꯤ ꯑꯇꯣꯝꯕꯤꯗꯨꯅ ꯀ꯭ꯂꯥꯁ 6 ꯀꯥꯔꯤ ꯃꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯄꯩꯁా ꯂꯨꯄꯥ ꯍꯨꯟꯕꯗ ꯏꯆꯦꯅ ꯊꯕꯛ ꯁꯨꯔꯒ ꯍꯨꯜꯂꯤꯔꯣ ꯁ꯭ꯀꯨꯜꯒꯤꯗꯤ ꯁꯔꯀꯥꯔꯒꯤꯗ ꯇꯝꯍꯜꯂꯦ ꯄ꯭ꯔꯥꯏꯚꯦꯠꯀꯤꯗꯗꯤ ꯉꯝꯗ꯭ꯔꯕꯅꯤꯅ ꯑꯩꯅ ꯍꯣꯏ ꯑꯗꯣ ꯏꯆꯦꯁꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯩꯀꯣ ꯑꯧ ꯊꯥꯖꯩ ꯑꯩ ꯏꯃꯨꯡꯒꯤ ꯑꯋꯥꯕ ꯃꯌꯥꯝ ꯑꯗꯒꯤ ꯏꯄꯨꯔꯣꯏꯕꯁꯤꯗꯕꯨ ꯐꯔꯗꯤꯅ ꯑꯩ ꯑꯗꯨꯝ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯄ꯭ꯔꯊꯅꯥ ꯑꯗꯨꯝ ꯇꯧꯋꯦꯕ ꯍꯣꯏ ꯏꯆꯦ ꯑꯅꯥꯕ ꯐꯍꯟꯕ ꯍꯥꯏꯕꯁꯦ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯅꯤ ꯏꯁꯣꯔꯒꯤ ꯑꯄꯥꯝꯕ ꯑꯗꯨꯅꯤ ꯃꯥꯅꯦ ꯑꯩ ꯏꯁꯣꯔꯅꯗꯤ ꯇꯨꯝꯕ ꯆꯥꯕ ꯆꯠꯄ ꯄꯨꯝꯅꯃꯛꯁꯦ ꯑꯩ ꯏꯃꯨꯡꯒꯤ ꯑꯋꯥꯕ ꯑꯗꯒꯤ ꯏꯄꯨꯔꯣꯏꯕ ꯁꯤꯗꯕꯨ ꯐꯔꯗꯤꯅ ꯑꯩ ꯍꯣꯏ ꯏꯆꯦꯒꯤꯗꯃꯛꯇ ꯏꯁꯣꯔꯗ ꯍꯥꯏꯖꯒꯦ ꯏꯆꯦꯒꯤ ꯏꯄꯨꯔꯣꯏꯕꯒꯤꯗꯃꯛꯇ ꯏꯆꯦꯒꯤ ꯏꯆꯥꯁꯤꯡꯒꯤꯗꯃꯛꯇ ꯏꯆꯦꯒꯤꯗꯃꯛꯇ ꯃꯌꯥꯝꯅꯁꯨ ꯏꯁꯣꯔꯗ ꯍꯥꯏꯖꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯏꯆꯦ ꯍꯣꯏꯒꯤ ꯂꯩꯐꯝꯁꯦ ꯀꯔꯤ ꯍꯥꯏꯕ ꯅꯤꯡꯊꯧꯈꯣꯡ ꯈꯥ ꯈꯨꯅꯧ ꯋꯥꯔꯠ ꯅꯝꯕꯔ 4 ꯑꯅ ꯅꯤꯡꯊꯧꯈꯣꯡ ꯍꯥꯏꯁꯦ ꯏꯆꯦ ꯑꯁꯥꯝꯗ ꯂꯩꯔꯁꯨ ꯃꯃꯤꯡ ꯌꯥꯝꯅ ꯇꯥꯈꯤꯕ ꯃꯐꯝꯅꯤ ꯍꯣꯏ ꯇꯥꯏ ꯍꯣꯏ ꯏꯆꯦ ꯅꯈꯣꯏꯒꯤꯅ ꯑꯃꯨꯛ ꯅꯤꯡꯊꯧꯈꯣꯡꯒꯤ ꯑꯣꯏꯔꯒ ꯈꯥ ꯈꯨꯅꯧ ꯋꯥꯔꯠ ꯅꯝꯕꯔ 4 ꯑꯅ ꯍꯥꯏꯔ ꯈꯪꯕ ꯏꯆꯦ
ꯑꯝꯇꯪ ꯏꯆꯦꯁꯨ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯏꯆꯦꯁꯨ ꯏꯆꯦꯒꯤ ꯅꯨꯄꯥꯁꯨ ꯑꯅꯤꯃꯛ ꯇꯥꯕ꯭ꯔꯥ? ꯑꯧ ꯇꯥꯏꯌꯦ ꯇꯥꯏꯌꯦ. ꯌꯦꯡꯕꯤꯌꯨ ꯏꯆꯦ, ꯑꯩꯈꯣꯏꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯕꯁꯦ ꯑꯧ. ꯖꯤꯁꯨꯅ ꯑꯩꯈꯣꯏꯕꯨ ꯀꯧꯕꯒꯤ ꯃꯔꯝꯅꯅꯤ. ꯀꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯗ ꯀꯧꯔꯤ, ꯆꯣꯛꯊꯔꯕ ꯋꯥꯔꯕ ꯄꯣꯠꯂꯨꯝ ꯄꯨꯕ ꯄꯨꯝꯅꯃꯛ ꯑꯩꯉꯣꯟꯗ ꯂꯥꯛꯎ, ꯑꯩꯅ ꯄꯣꯊꯥꯍꯟꯕꯤꯒꯦ. ꯑꯩꯒꯤ ꯄꯣꯠꯄꯨ ꯅꯊꯛꯇ ꯊꯥꯡꯒꯠꯂꯨ ꯑꯃꯁꯨꯡ ꯑꯩꯉꯣꯟꯗꯒꯤ ꯇꯝꯖꯧ, ꯃꯔꯝꯗꯤ ꯑꯩꯗꯤ ꯄꯨꯛꯅꯤꯡ ꯇꯞꯄꯤ ꯑꯃꯁꯨꯡ ꯊꯃꯣꯏꯗ ꯅꯣꯜꯂꯨꯏ, ꯑꯗꯨꯒ ꯅꯈꯣꯏꯅ ꯅꯈꯣꯏꯒꯤ ꯊꯋꯥꯏꯒꯤꯗꯃꯛ ꯄꯣꯊꯥꯕ ꯐꯪꯒꯅꯤ. ꯃꯔꯝꯗꯤ ꯑꯩꯒꯤ ꯄꯣꯠꯄꯨꯗꯤ ꯂꯥꯏ ꯑꯃꯁꯨꯡ ꯑꯩꯒꯤ ꯄꯣꯠꯂꯨꯝꯗꯤ ꯌꯥꯡꯉꯤ. ꯍꯥꯏꯀꯣ ꯏꯆꯦ, ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯀꯧꯕꯤꯕꯁꯦ ꯑꯅꯥꯕ ꯐꯍꯟꯕ ꯈꯛꯇ ꯅꯠꯇꯦ, ꯑꯩꯈꯣꯏꯕꯨ ꯋꯥꯠꯇ ꯄꯥꯗꯕ ꯈꯛꯇ ꯅꯠꯇꯦ, ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯁꯦ, ꯊꯋꯥꯏꯕꯨ ꯁꯔꯒꯗ, ꯁꯔꯒ ꯍꯥꯏꯅ ꯍꯦꯚꯟ ꯍꯥꯏꯅ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯁꯦ ꯑꯁꯤꯗ ꯊꯝꯕꯤꯅꯕꯒꯤꯅꯤꯀꯣ ꯏꯆꯦ. ꯅꯣꯔꯣꯛꯇ, ꯈꯝꯅꯨꯡ ꯂꯩꯕꯥꯛꯇ, ꯑꯗꯨꯗꯒꯤꯗꯤ ꯖꯦꯍꯟꯅꯨꯝ ꯍꯥꯏꯔꯤꯕ ꯑꯀꯤꯕꯅ ꯊꯜꯂꯕ ꯃꯐꯝꯗꯨꯒ ꯊꯝꯕꯤꯗꯗꯨꯅ ꯑꯩꯈꯣꯏꯕꯨ ꯏꯁꯣꯔꯒꯤ ꯃꯅꯥꯛꯇ ꯄꯨꯕꯤꯅꯕꯒꯤꯗꯃꯛꯇꯁꯨ ꯌꯥꯎꯅ ꯍꯛꯆꯥꯡꯒꯤ ꯆꯩꯅꯥ, ꯊꯋꯥꯏꯒꯤꯁꯨ ꯄꯣꯠꯂꯨꯝ ꯊꯥꯡꯗꯕꯤꯔꯒꯦ ꯍꯥꯏꯅ ꯀꯧꯕꯅꯤ ꯏꯆꯦ. ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯌꯨꯝꯁꯦ ꯕꯥꯏꯕꯜꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏ ꯏꯆꯦ? ꯇꯥꯏꯕꯪꯄꯥꯟꯕꯗ ꯅꯠꯇꯦ ꯍꯥꯏ. ꯇꯥꯏꯕꯪꯄꯥꯟꯕꯁꯤꯗꯤ ꯏꯆꯦ ꯈꯔꯅꯤꯒꯤꯇꯅꯤꯀꯣ. ꯌꯦꯡꯕꯤꯌꯨ, ꯑꯩꯈꯣꯏꯅ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯁꯦ ꯏꯆꯦ ꯑꯁꯥꯝꯗ ꯂꯩꯖꯔꯒꯁꯨ ꯌꯥꯝ ꯅꯨꯡꯁꯤ. ꯑꯗꯣ ꯃꯅꯤꯄꯨꯔꯁꯦ ꯑꯃꯨꯛ ꯐꯥꯎꯕꯗꯤ ꯂꯥꯛꯆꯗ꯭ꯔꯤ ꯏꯆꯦ. ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯩꯇꯩ ꯀꯁꯥꯔꯗ ꯂꯩꯔꯁꯨ, ꯑꯁꯥꯝꯗ ꯂꯩꯔꯁꯨ, ꯒꯨꯋꯥꯍꯥꯇꯤꯗ ꯂꯩꯔꯁꯨ, ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯐꯝꯁꯤꯗꯤ ꯏꯆꯦ ꯃꯅꯤꯄꯨꯔꯅꯦꯕꯀꯣ. ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯃ ꯐꯥꯎꯏ. ꯑꯗꯣ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯂꯥꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯑꯣꯏ ꯀꯌꯥ ꯂꯩꯈꯤꯗ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯏꯆे? ꯃꯥꯅꯦ. ꯂꯩꯈꯤꯗ꯭ꯔꯦ. ꯃꯁꯤꯅ ꯇꯥꯛꯄꯁꯦ ꯌꯨꯋꯥꯔ ꯍꯥꯔꯛꯄꯗꯒꯤ ꯃꯤ ꯂꯩꯇꯦ, ꯁꯨꯅꯥꯃꯤ ꯂꯥꯛꯄꯗꯒꯤ ꯃꯤ ꯁꯤꯔꯦ, ꯂꯥꯟ ꯇꯧꯅꯔꯛꯄꯗꯒꯤ ꯃꯤ ꯁꯤꯔꯦ ꯍꯥꯏꯕꯗꯤ ꯁꯤꯕꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯄꯁꯤꯅ ꯇꯥꯛꯄꯁꯦ ꯇꯥꯏꯕꯪꯄꯥꯟꯕꯁꯦ ꯑꯩꯈꯣꯏ ꯄꯥꯔꯃꯥꯅꯦꯟ ꯃꯇꯝ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯅ ꯂꯩꯐꯝ ꯅꯠꯇꯦ. ꯆꯨꯝꯕ꯭ꯔꯥ ꯏꯆꯦ? ꯆꯨꯝꯃꯦ ꯁꯤꯗ. ꯑꯗꯨꯅ ꯃꯇꯝ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯅ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯕ ꯌꯥꯗꯅ ꯂꯩꯔꯒꯗꯧꯕ, ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯒꯦ ꯍꯥꯏꯔꯒꯁꯨ ꯇꯥꯔꯔꯣꯏꯗꯧꯕ, ꯋꯥꯕ, ꯅꯥꯕ, ꯀꯞꯄ, ꯇꯦꯡꯊꯥꯕ ꯂꯩꯔꯔꯣꯏꯗꯧꯕ ꯏꯁꯣꯔꯒꯤ ꯂꯩꯁꯦꯝꯕꯤ ꯃꯄꯨꯒꯤ ꯃꯐꯝꯗꯅꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯄꯨꯕꯤꯒꯦ ꯍꯥꯏꯅ ꯀꯧꯔꯤꯁꯦ. ꯑꯗꯨꯒ ꯄꯨꯕꯤꯒꯦ ꯍꯥꯏꯅ ꯀꯧꯔꯒ ꯑꯩꯈꯣꯏꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯂꯥꯛꯆꯕ ꯃꯇꯝꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯏꯆꯦ ꯑꯩꯈꯣꯏꯗ ꯁꯔꯒꯗꯒꯤ ꯄꯥꯡꯕꯤꯕ ꯑꯃꯈꯛ ꯄꯤꯔꯛꯑꯦꯕ. ꯑꯁꯤꯒꯤ ꯃꯃꯤꯡꯁꯦ ꯊꯋꯥꯏ ꯑꯁꯦꯡꯕ ꯍꯥꯏꯁꯦ. ꯃꯃꯤꯡ ꯇꯥꯔꯕ ꯏꯆꯦ? ꯇꯥꯗꯔꯤꯌꯦ. ꯊꯋꯥꯏ ꯑꯁꯦꯡꯕ ꯍꯥꯏꯕꯗꯤ ꯍꯣꯂꯤ ꯁ꯭ꯄꯤꯔꯤꯠ. ꯏꯁꯣꯔꯒꯤ ꯊꯋꯥꯏꯁꯤꯅ ꯏꯆꯦ ꯑꯩꯈꯣꯏꯗ ꯊꯥꯖꯔꯕ ꯑꯩꯈꯣꯏꯗꯃꯛ ꯂꯣꯏꯅꯕꯤ. ꯑꯗꯨꯒ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯑꯩꯈꯣꯏꯗ ꯑꯆꯨꯝꯕ ꯄꯨꯝꯅꯃꯛꯇ ꯂꯝꯖꯤꯡꯕꯤꯒꯅꯤ, ꯅꯈꯣꯏꯅ ꯊꯣꯛꯀꯗꯕꯗꯨ ꯎꯍꯟꯒꯅꯤ. ꯑꯗꯨꯗꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯄꯤꯔꯔꯣꯏ ꯍꯥꯏꯕꯅꯦꯕ ꯏꯆꯦ. ꯏꯆꯦꯁꯦ ꯏꯁꯣꯔꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ, ꯏꯆꯦꯒꯤ ꯏꯄꯨꯔꯣꯏꯕꯗꯨꯁꯨ ꯏꯁꯣꯔꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ, ꯏꯆꯦꯒꯤ ꯏꯆꯥꯁꯤꯡꯕꯨꯁꯨ ꯅꯨꯡꯁꯤ. ꯏꯁꯣꯔꯁꯦ ꯏꯆꯦ ꯑꯃꯈꯛꯇꯅꯤ ꯅꯠꯇ꯭ꯔꯥ ꯏꯆे? ꯃꯥꯅꯤ. ꯙꯔꯃꯗꯤ ꯁꯨꯝ ꯌꯥꯝꯅ ꯂꯩ. ꯙꯔꯃ ꯄꯨꯝꯅꯃꯛꯀꯤ ꯄꯥꯎꯇꯥꯛꯁꯨ ꯈꯔ ꯃꯥꯟꯅꯗꯦ. ꯀꯅꯥꯒꯨꯝꯕ ꯙꯔꯃ ꯑꯃꯗꯅ ꯑꯗꯨꯒꯤ ꯁꯥꯗꯣ ꯆꯥꯎ ꯍꯥꯏꯅ ꯍꯥꯏ, ꯀꯅꯥꯒꯨꯝꯕ ꯙꯔꯃ ꯑꯃꯗꯅ ꯑꯗꯨꯒꯤ ꯁꯥꯗꯣ ꯂꯥꯏ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤ. ꯑꯗꯨꯗꯤ ꯏꯁꯣꯔ ꯑꯃꯈꯛꯇꯪ ꯑꯣꯏꯔꯒꯗꯤ ꯙꯔꯃ ꯑꯃꯒ ꯈꯟꯅꯍꯟꯒꯗ꯭ꯔꯅꯦ ꯏꯆꯦ? ꯈꯟꯅꯍꯜꯂꯣꯏ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯌꯦꯡꯉꯨ, ꯙꯔꯃꯒꯤ ꯃꯤꯡꯗ ꯂꯥꯟ ꯁꯣꯛꯅꯔꯤꯕ ꯅꯠꯇ꯭ꯔꯥ? ꯑꯩꯈꯣꯏꯒꯤ ꯙꯔꯃꯅ ꯐꯩ ꯍꯥꯏꯅ, ꯃꯤꯒꯤ ꯙꯔꯃ ꯐꯠꯇꯦ ꯍꯥꯏꯅ ꯃꯤꯒꯤ ꯙꯔꯃꯒꯤ ꯃꯤꯁꯤꯡ ꯐꯨꯕꯤꯔꯤꯕꯅꯦꯕ. ꯑꯗꯨꯕꯨ ꯑꯗꯣ ꯏꯆꯦ, ꯏꯁꯣꯔꯁꯤꯗꯤ ꯑꯃꯈꯛꯇꯅꯤ, ꯈꯪꯕ꯭ꯔꯥ? ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯏꯁꯣꯔꯁꯤꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕꯒꯤ ꯃꯔꯝꯅ ꯏꯁꯣꯔꯒꯤ ꯃꯆꯥꯅꯨꯄꯥ ꯍꯥꯏ ꯏꯆꯦ. ꯃꯆꯥꯅꯨꯄꯥ ꯊꯥꯕꯤꯔꯛꯄꯅꯦꯕ. ꯃꯆꯥꯅꯨꯄꯥ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯑꯗꯨꯃꯥꯏꯅ ꯂꯧꯅ ꯂꯩꯅꯔꯒ ꯄꯣꯛꯄ ꯃꯆꯥ ꯅꯠꯇꯦ. ꯏꯁꯣꯔꯒꯤ ꯃꯥꯒꯤ ꯅꯨꯡꯗ ꯃꯄꯥ, ꯃꯆꯥꯅꯨꯄꯥ ꯑꯃꯁꯨꯡ ꯊꯋꯥꯏ ꯑꯁꯦꯡꯕ ꯑꯍꯨꯝꯃꯛ ꯑꯣꯏꯕ ꯃꯥꯒꯤ ꯅꯨꯡꯗ ꯊꯝꯃꯤꯕ, ꯂꯣꯠꯇꯨꯅ ꯊꯝꯂꯤꯕ ꯃꯥꯒꯤ ꯃꯆꯥꯗꯣ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤꯗꯃꯛꯇ ꯄꯤꯕꯤꯕꯅꯤ. ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯈꯪꯕ꯭ꯔꯥ ꯏꯆꯦ? ꯎꯁꯤꯟ ꯍꯥꯏꯕꯗꯣ ꯃꯃꯤꯡ ꯇꯥꯔꯕ? ꯃꯩꯇꯩꯂꯣꯟꯗ ꯎꯁꯤꯟ ꯁꯤꯟꯕ, ꯆꯕꯥꯟ ꯊꯥꯕ ꯍꯥꯏꯕꯗꯣ. ꯇꯥꯔꯦ. ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯗ ꯆꯦꯜꯂꯤꯕ ꯄꯥꯞ ꯑꯁꯤꯒꯤꯗꯃꯛꯇ ꯏꯁꯣꯔꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯏ ꯊꯥꯗꯕ ꯂꯥꯛꯄꯅꯤ. ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯀꯜꯕꯥꯔꯤꯒꯤ ꯀ꯭ꯔꯣꯁꯇ ꯁꯤꯕꯗꯣ, ꯑꯗꯨꯒ ꯏꯆꯦꯒꯤ ꯅꯨꯄꯥꯒꯤ, ꯑꯩꯈꯣই ꯃꯤꯑꯣꯏꯕ ꯄꯨꯝꯅꯃꯛꯀꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯗꯦ ꯍꯥꯏꯔꯤꯕ ꯃꯤꯒꯤꯁꯨ ꯌꯥꯎꯅ ꯄꯥꯞ ꯂꯧꯈ꯭ꯔꯕꯅꯤ. ꯑꯗꯨꯅꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯕꯨ ꯊꯥꯖꯕꯁꯤꯡꯅ ꯃꯥꯡꯖꯗꯨꯅ ꯂꯣꯝꯕ ꯅꯥꯏꯗꯕ ꯍꯤꯡꯕ ꯄꯨꯟꯁꯤ ꯐꯪꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯦ ꯀꯣ ꯏꯆꯦ. ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯕꯥꯏꯕꯜꯅ ꯍꯥꯏ ꯏꯆꯦ, ꯃꯍꯥꯛꯇꯤ ꯄꯥꯞ ꯑꯃꯠꯇ ꯇꯧꯈꯤꯗꯦ, ꯃꯍꯥꯛꯀꯤ ꯆꯤꯟꯗ ꯅꯝꯊꯥꯛ ꯑꯃꯠꯇ ꯐꯪꯈꯤꯗꯦ ꯍꯥꯏ ꯀꯣ ꯏꯆꯦ. ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗꯤ ꯄꯥꯞ ꯑꯃꯠꯇ ꯇꯧꯈꯤꯗꯦ. ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗꯤ ꯄꯥꯞ ꯇꯧꯏꯀꯣ ꯏꯆꯦ. ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯄꯥꯞ ꯇꯧꯕ꯭ꯔꯥ? ꯇꯧꯏ ꯅꯠꯇ꯭ꯔꯥ? ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯄꯥꯞ ꯇꯧꯏꯕ. ꯃꯆꯤꯟ ꯊꯤꯕꯁꯦ ꯄꯥꯞꯅꯤ ꯏꯆꯦ. ꯃꯥꯅꯤ. ꯅꯝꯖꯥ ꯅꯝꯊꯦꯛꯅꯕ, ꯑꯣꯛꯇꯕ ꯑꯣꯛꯇꯕꯤ, ꯂꯥꯟꯅꯕꯒꯤ ꯊꯕꯛ,
मीबु मांगनबा सिनबा पोट हुरानबा मी हाटबा से पाप की थबक ngतने khoi tawi adu Jesu Christ di asem पाप मचे अमत तौखिदे महकपु थीना चैरबदा हन्ना महकना थीना चैखिदे हाय महकना अवाबा खांगबदा महकना मैखोइबु किहल्लमदे को Jesu Christ na Calvary gi cross ta pangting ba anaba phao matam du mahakna mangonda pangting ei ba mi singdu ki hande adubu ipa मैखोइ gi maral ko piu मैखोइ na tawri base ei kanano khangjedabagi ni haiki adubu masamak pu chumna wayen bi ba mangonda sinajaki wayen bi mapu ipa ishor do aduda mi ba khoi gi pap se mana pi khibani kat khibani pap lomda shiraduna khoi na dharma chen ba romda hingna ba utakta masamak ki hakchang da masamak na khoi gi pap pu bi khi iche khoi na pap ki to mo se shibani mi halaga di ma police na jail la thamgani mapun chi chupa mi gi mapun hural roga di jail la thamgani pap ishor gi mayok ta khoi na pap to basi gi panthung se norok ni haiba norok ado ishor na Jesu Christ na khang khreba hoy adu di khoi hujik norok ta tararoi ishor na haibi basi jeng biu pap lom da shi khre khoi hujik Jesu Christ na hingat pa dharma chen ba wehele dharma chen ba rom da hingna ba uthakta haibidi Calvary gi cross ta mahak masamak na khoi gi pap pu bi khre che che hujik pap yaudre I khoi gi aigi amasung taibang pan ba da ma bu thaja riba sing se aigi pap se mana pu heba aduga ma ki chaifam na ne khoi na ba fahan bire iche khoi ma ki chaifam ma gi hakchang da ishor gi hakchang da ta ba dak pham adu gi chaina do aduga khoi gi pap te gi khoi na tawri ba I da cheli ba pap khoi gi pap punamak te gi chaw ye be che aduga makha da sumna iri maram din khoi lamuk nari ba yawgum oirami lamuk nari ba kadai da changgadabno kamai tawgadabno khangdaba oirami ba iche adubu hujikti nekhoi yaw senba mapuda amasung nekhoi gi thawai bu yengsin bi mapuda lae hai alakle hujikti iche na ngasi Jesu Christ thajare hai se aseng ba yaw senbi ba ishor nekhoi mioi ba se yaw macha amagumna yamna monba yamna mengba nauba amagumna khanbi ba yaw sing adubu senbi ba karai soi khigadage haina yengbi ba yauduna sonda chen khregasu lao lao haina hoibi ba adugi mapu duga lae ba miye babu sembi ba kanbi mapu da halae mata mamadi che na kitang soi ki bada aine kitang soi ki bada khoi da China phange ba adu ishor na di khoi na soi ngai gi nungsi papi sing bi ishor na suki matik nungsi maduna Calvary gi cross ta pangting mani Jesu gi hakchang na ta ki ba dak pham nei che gi nupa gi na ba fa ba oirasno mit sanbiu che gi nupa sumit usanbiu on the prayer tawjarakadobani aduga ipa ishor di che gi manakta su lei ai gi manakta su lei taibang panbagi kuna da Jesu Christ gi thawjal Jesu Christ gi thawai sing ba Jesu Christ leiribani ko Jesu Christ na che gi nupa da sokani aina iche na khanbi aduga iche na hujik iche gi nupa gi makut mon oirong gi saita paralyzed tawbudo aduga khutna so khut nam na supiu khut nam na mobile pirasu ko ai haizerake aduga ichen na thamoidagi ipa ishor thamoidagi ipa ishor aigi pureba bu fahan biro Jesu Christa aigi pureba bu fahan biro haina phone thoktana thamoidagi haibiu ko tabrai che aduga ojana su ipa aigi anaba ngasi kokchaba numit ni Jesu na fahan bire haina thamoidagi haibiu ko oja aigi anaba ngasi Hallelujah, hallelujah, hallelujah. Thagachari pa isor, sarga malem taibang pan sembiba, numit ha thwan michak chingtham ising kang phal marol humbulai sembiba, sarga na phambal orega taibang pan na khunglet oibiba, Abraham gi Isaac gi Yakub gi Israel gi isor, miyoiba pomnamaki horak tham oiriba, laisem birak pamapu ipa na haku thagachari. Ngasigi fazaba numit asi phawda na chai khrubutek kai dana thambibagi damak thagachari. Ipa ishor nahaki thorang punamak thungkhre madudi nahaki nacha nupa Jesu Christ na mebigi pap ki damak ta Calvary gi cross ta pangting duna mebigi pap kokpi duna Jesu Christ na humni suba numite hingatuna thajaraba singbu lomba naidaba punsi fangnaba anaye kokchenabagi ipa nahaki thorang punamak thungduna Jesu Christ na sargada ka duna ipa nahaki yethang banakanda famduna dai thagachari ipa nahaki punamak ki mapuni ipa ishor ngasi phone tawbirakliba oja magi hakchang da ipa magi makhut amasung makhong da
nakan na machingduna paralyzed tawduna magi machin na wangang ba phajana ngamdaduna leibasi ipa nahak ni khangni nahak na punamak ubibani amasung ipa nahak na ngasigi numita nachana prathana tawba nachana haija hanbasi ipa na pamduna leirambani haibasi nachada faujei nachana haijari ipa ishor nahak ki hakchang da takiba Jesu Christ gi hakchang da takiba dakphamna nakhoi naba fahan bire haiba ipa gi wahai adumak oja sigi mathakta lakpo oiresano thawai asengba Holy Spirit na pavitra atma na oja sigi nungda thabak subi ipa ishor magi imung da phattabagi pangal haikap jekap ki pangal amambagi pangal leiramba taragasu Nazareth ki Prabhu Jisu na hojik loire haina khongkha da thamgiba duda ipa ishor ipa na thada bi boiresano amasung ipa na hak na hairi madudi taibang pan punamakta chatuna taibang mi pomnamakta aphaba wapau sandu hajaraba amasung baptize lauraba mahakpu kanbigani thajudaba adubu aranba tahangani khudam sing asi thajaba mi singa loinagani maikhoina aigi mingda bhut sing tamthokani maikhoina anauba lon sing ngangani maikhoina lin sing paikhatkani maikhoina hu thaklabasu maduna maikhoibu karisu amangba thogaloi maikhoina anaba singi mathakta khut thambada fagani hairiba ipana aikoida yathang order aikoida ayaba pikhraba ipagi wahai adu nasagi thamoida thamjaraga nachana oja sigi magi paralyzed tawriba mafam asida khutna thamjari ipa ishor Nazareth ki Prabhu Jisu ipagi hakchang da takiba dakpham na ipagi ikhengna Yahoba ipagi thojal dagi thaweseng ba ipa ishor gi pangal dagi ojagi paralyzed tawriba makhut makhong punamak phabo isan hanagi anauba na da yekba hakchang dum na oirako isan ngasi dagi di oja asigi ipa ishor magi anabase magi punsi se magi nupi gi magi macha ahum gi punsi Jesu Christ ipa nangon da sinajari ipagi thaweseng man loina biu hen ipa da chaukhatpa ohen biu maikhoina tinaraka dauba maikhoiga wari sanajaraka dauba mi sing adusu ipa khawai da leijaba aigi magi haina khaidaba asina aikhoigini aduna aikhoigini haina mitau miwong yengba nataduna ipa ishor haina kaujaba singatina hanbiu ipa ishor maikhogi punsi ipa ngasidagi di Prabhu Jisu na loina biba warisanu Prabhu Jisu gi mingda ojagi makoktegi na makhong phawbagi manungda leiramba ana ek punamak kokpa warisanu Prabhu Jisu gi mingda phagiba warisanu Nazareth ki Prabhu Jisu gi minglena Jisu gi ina pungpha phaba warisanu amen ojagi anaba pungpha amen praise the Lord ado pare ojagi nongmagi ojagi yengbiu hakchang da jamna hongba lakani punsi nungsang bo ibiu wata pa da tu ibiu da thogol hene tawminati si oja hoi pharaga ina ipagi sanglen amasu sajari asidasu lakpiu ko oja su iche su mayam lakpiu ado hojikse akogi iche da ko iche da ai lupa lising ani khaktang ai hapsarake iche ai su dukan macha ma tawje adubu iche gi wari tabada egi thamoida tang oisu mateng pangba phawi ko asina ahauba masu ahauba matang leiraga jamino khamrai che anaba fanabagi ishorgi blessing ni ishorgi thojal aduni haina khanbiraga ne ojana su iche na su pamba ngara de sama leiraga ojani hapar anuda ai purui bagi anaba jida ojana da tahondiyo hoi ishorna sinakhrabani che ipa ishor ipa naigi purui bagi anaba fahanbire aina tatna ishorda haijebiu ko thajau iche thajaba mathau tai doctor anaba fahanabagi damakte hidak chabagi mathau tai ko ojagi number je khangdabani nai nupa jina sigi koino video sida dum jenga ne mana famungida lei je khoisu loina hoi ado iche ngasidagi di ojagi iche gi nupa gi anaba phaba haurani ko hawai mana ishorna thabak surabani thajau ipa ishor aigi nupa gi anaba fahanbire ojana su aigi hakchang anaba fahanbire haina haibiu thajau aduga maduna khoida oithorakani hai duga lupa ke ojama sung iche gi account ko asigi number sida account jawbra je yawbra yaw hoi ai huji hapsarage ko aina hapeise aigi iche ni ojani iyambani hena khallagani ko pesa lei hena hapakpa nate iche wade ishorgi thojal lakhre duna hena ishorda thagatpiu ishorda hena naksinbiu ojasu ojagi nupi icha su pullaga makut paina raga su prayer to bi khambra
ꯑꯧ ꯐꯔꯦ ꯑꯗꯨꯗꯤ ꯏꯆꯦꯒꯤ ꯑꯦꯀꯥꯎꯟꯗ 2,000 ꯀꯥꯞꯆꯔꯒꯦ ꯍꯜꯂꯣ ꯑꯣꯖꯥ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕꯤꯌꯨ ꯑꯩ ꯀꯩꯅꯣꯝꯇꯒ ꯍꯥꯏꯖꯒꯦ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕꯤꯌꯨ ꯑꯩꯁꯦ ꯑꯃꯨꯛ ꯀꯩꯅꯣꯁꯦ ꯐꯣꯟꯁꯦ ꯑꯝꯇ ꯇꯧꯖꯔꯛꯀꯦ ꯃꯔꯛ ꯃꯔꯛꯇ ꯑꯣꯖꯥ ꯇꯧꯕꯤꯔꯣ ꯇꯧꯕꯤꯔꯣ ꯑꯣꯖꯥ ꯑꯩꯅ ꯍꯧꯖꯤꯛ ꯁꯦꯞ ꯇꯧꯔꯒ ꯑꯧ ꯊꯝꯃꯒꯦꯀꯣ ꯍꯣꯏ ꯑꯣꯖꯥ ꯑꯧ ꯑꯣꯖꯥꯒꯤ ꯃꯃꯤꯡꯗꯣ ꯀꯔꯤ ꯀꯧꯏ ꯑꯣꯖꯥ ꯃꯨꯕ ꯑꯃꯨꯕ ꯀꯧꯏꯀꯣ ꯑꯗꯣ ꯑꯣ ꯑꯣꯖꯥ ꯑꯣꯖꯥ ꯀꯩꯁꯨꯝ ꯋꯥꯈꯜ ꯍꯟꯊꯒꯅꯨ ꯑꯣꯖꯥ ꯍꯣꯏ ꯊꯧꯅꯥ ꯑꯣꯖꯥꯒꯤ ꯄꯥꯎꯁꯦ ꯂꯩꯒꯗꯕꯅꯤ ꯑꯣꯖꯥꯒꯤ ꯋꯥꯄꯥꯎꯁꯦ ꯑꯥ ꯑꯁꯤ ꯇꯥꯖꯕꯗꯒꯤ ꯑꯅꯥꯕꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯖꯔꯦ ꯍꯣꯏ 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 ꯑꯗꯒꯤ ꯇꯥꯖꯔꯒ ꯑꯣꯖꯥꯒꯤ ꯋꯥꯔꯤ ꯇꯥꯖꯔꯒ ꯀꯣ ꯑꯥ ꯑꯗꯨꯝ ꯀꯩ ꯀꯞꯄꯒ ꯀꯩꯅꯣ ꯇꯧꯕ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯑꯗꯨꯗ ꯑꯣꯖꯥ ꯋꯥꯈꯜ ꯀꯌꯥ ꯈꯜꯂꯨꯔꯁꯦ ꯑꯩꯅ ꯈꯜꯂꯨꯕꯁꯦ ꯑꯁ ꯁꯤꯔꯒꯦ ꯈꯥꯏꯕꯁꯨ ꯀꯌꯥ ꯈꯜꯂꯨꯔꯦ ꯑꯗꯨꯕꯨ ꯑꯣꯖꯥꯒꯤ ꯚꯤꯗꯤꯑꯣꯁꯦ ꯍꯦꯛ ꯎꯖꯕꯗꯒꯤ ꯇꯥꯖꯕꯗꯒꯤ ꯑꯁ ꯑꯩ ꯁꯤꯕ ꯌꯥꯗ꯭ꯔꯤ ꯑꯗꯨꯗꯤ ꯑꯣꯖꯥꯅ ꯀꯩꯅꯣ ꯇꯧꯗꯅ ꯑꯣꯖꯥ ꯑꯩꯒꯤ ꯑꯅꯥꯕꯁꯦ ꯁꯣꯏꯗꯅ ꯐꯍꯟꯕꯤꯒꯅꯤ ꯍꯥꯏꯕꯁꯦ ꯑꯣꯖꯥ ꯑꯩ ꯑꯗꯨꯝ ꯊꯥꯖꯅꯒ ꯂꯩꯔꯦ ꯑꯩ ꯍꯣꯏ ꯍꯣꯏ ꯑꯣꯖꯥ ꯉꯁꯤꯗꯒꯤꯗꯤ ꯑꯅꯥꯕ ꯐꯕꯒꯤ ꯅꯨꯃꯤꯠꯅꯤꯀꯣ ꯑꯣꯖꯥ ꯑꯣꯖꯥ ꯑꯩꯅ ꯑꯣꯖꯥꯗ ꯊꯥꯖꯔꯦ ꯄꯤꯖꯔꯛꯀꯗꯧꯕ ꯄꯩꯁꯥꯗꯨꯅ ꯑꯍꯥꯎꯕ ꯑꯃꯁꯨ ꯆꯥꯕꯤꯔꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯒꯠꯄꯤꯔꯒꯀꯣ ꯏꯄꯥ ꯏꯁꯣꯔ ꯑꯣꯖꯥ ꯉꯁꯤ ꯑꯩꯒꯤ ꯑꯅꯥꯕ ꯐꯕ ꯅꯨꯃꯤꯠꯅꯤ ꯊꯥꯒꯠꯆꯔꯤ ꯏꯄꯥ ꯍꯥꯏꯅ ꯑꯣꯖꯥꯒꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯠꯄ ꯉꯝꯃꯅꯤ ꯈꯨꯠ ꯊꯥꯡꯒꯠꯄ ꯉꯝꯃꯅꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯕꯗ ꯌꯥꯝꯅ ꯆꯥꯈꯠꯂꯛꯑꯅꯤ ꯑꯣꯖꯥꯒꯤ ꯏꯆꯥꯁꯤꯡꯕꯨꯁꯨ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯑꯣꯖꯥꯅ ꯏꯆꯥꯁꯤꯡꯕꯨ ꯌꯦꯡꯁꯤꯟꯕꯤꯕ ꯑꯣꯖꯥꯒꯤ ꯅꯨꯄꯤꯁꯨ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯑꯣꯏꯌꯨ ꯑꯗꯨꯒ ꯑꯣꯖꯥꯒꯤ ꯏꯆꯥꯁꯤꯡꯁꯨ ꯑꯆꯧ ꯑꯆꯧꯕ ꯃꯤꯊꯣꯏ ꯃꯤꯍꯦꯟ ꯑꯣꯏꯕ ꯑꯣꯏꯁꯅꯨꯀꯣ ꯑꯣꯖꯥ ꯑꯣꯖꯥꯒꯤ ꯑꯣꯖꯥ ꯍꯣꯏ ꯐꯔꯦ ꯑꯗꯣ ꯐꯔꯦ ꯑꯣꯖꯥ ꯑꯣꯖꯥ ꯑꯗꯨꯒ ꯑꯩ ꯄ꯭ꯔꯊꯅ ꯇꯧꯔꯝꯗꯥꯏ ꯑꯣꯖꯥ ꯑꯗꯨꯝ ꯐꯣꯟ ꯇꯧꯖꯔꯒ ꯑꯣꯖꯥ ꯇꯧꯕꯤꯌꯨ ꯈꯔ ꯍꯣꯏ ꯑꯣꯖꯥ ꯏꯁꯣꯔꯗ ꯍꯥꯏꯖꯈ꯭ꯔꯕꯅꯤ ꯑꯣꯖꯥ ꯉꯁꯤꯗꯒꯤꯗꯤ ꯑꯣꯖꯥꯁꯤ ꯏꯁꯣꯔꯒꯤ ꯑꯣꯏꯔꯕꯅꯤ ꯑꯣꯖꯥ ꯐꯔꯦ ꯑꯣꯖꯥ ꯑꯩ ꯁꯦꯞ ꯇꯧꯖꯔꯒꯦ ꯃꯔꯛ ꯃꯔꯛꯇ ꯁꯥꯟꯅꯁꯤꯀꯣ ꯑꯣꯖꯥ ꯑꯣꯖꯥ ꯐꯔꯦ ꯑꯩ ꯐꯔꯦ ꯑꯣꯖꯥ ꯍꯥꯂꯦꯂꯨꯌꯥ ꯄꯨꯡꯐ ꯐꯔꯕꯅꯤ ꯑꯣꯖꯥ ꯑꯩ ꯑꯅꯥꯕ ꯐꯔꯦ ꯑꯃꯦꯟ